इरमदम इरई कायसिगी नुंसीजरबा इरईचा पुमनमक्की मफमदा तेंथा मखा लेकाय यूथ डेवलपमेंट ऑर्गेनाइजेशन तमाइदो तेंथा खुंजाउगी माइकैदगी पाउजेल अमखक पीबा लाक्सरी मधुदी लाक्लिबा सेप्टेम्बर की सैसत कुनगमाथोई लांगबन थानिल निमित की नुंथिल पुंग अहुम ताबा मतमदा मियाम की लुसिंगबा लमयान बहिजम इराबोट की सामग कुनगमंगा सुब मपोक कुमोन थौरंगी मन चन्ना लमयान बसिकी मितम अमा माइखुम हांगदोक सगदोरी मितम मसी तेंथा खोंबाल द लैबा नावरेम चावबा अमदी नावरेम बोरनी देवी अनिगी मचानुपा लमदम सिगी सोशल एंड कल्चरल एक्टिविस्ट राकेश नावरेमना तमाइदो द डोनेट तौबिदुना तेंथा खोंगंग असिद लैरिबा मियामगी दमक्ता लमयानबा सिगी मितम असे कथोक्सरिबने मितम असिबु डोनेट तौबिरिबा राकेश नावरेम अईबनी फिल्म प्रोड्यूसर अमसुनी महागना कुमजा लिसिंग अनीगा तरातरी तगिना तराग मापन फावबा सही अनि सुपना पेट्रियोटिक राइटर्स फोरम मणिपुर की मियेंग मखादा मणिपुर आसाम त्रिपुरा म्यांमार अमदी बांग्लादेश न सिंगबा लैपाक कयादा कयारक हन्न सत्तुना लमयानबा सिगी मरमदा थिजिन हुमजिल्लखी इराबोना सही कया लेरमलबा बांग्लादेश की सिलेट सेंट्रल जेल अमदी महाकना लाइरिक तमखिबा बांग्लादेश की ढाका द लैरिबा पोगोस स्कूल द फावबा थिजिनबा सखी लोइनना इराबोन खोंगदारंबा बांग्लादेश की भानु बिल हाइरिबा मैते की खुन द फावबा सत्तुना थिजिन खुमजिनकी मांगजिल थारंबा है लमयानबा इराबा लमयानबा इराबोट की वाखलोन असिबु लमदम सिगी अमदी तेंथागे हौरक्लिबा नहारोल सिंगदा सेलहौननबगी वाखलोंदा मितम असि राकेश नावरेमना तमाइदो तेंथादा डोनेट तौबिरकपनी धाकागी पोगो स्कूल की पुंसीवारी सिलहट सेंट्रल जेल की वारी सुकाउद्री असिगुम्बा मितम असि सकनाइरबा आर्टिस्ट ओजा बनमाली शर्मना फाइबर ग्लास ने साबा मितमनी मितम माइखुम हांगदोकपगी थौरम असिदा लमदम असिगी थोइदोक हेंदोकना सकनाइरबी सैसक्पी बेबी चंचन की अखन्नबा लमयानबा इराबोटपु सैथाजबा इसै अमना हौदोक इसै ओइजगनी लोइनना सकनाइरबी इंटरनेशनल फोक सिंगर अमदी डांसर थोक्सोम लंसना चनु इंटरनेशनल डांसर जया खुंद्राकपम अमदी इपाक फिल्म्स प्रोडक्शन मणिपुर न सिनखिबा स्टेट लेवल सोलो डांस कंपटीशन लिसिंगनी कुंदा इपाक पेस डांसर की मिंगथोल फंख्रबी लुक्राम पुनमगी अखन्नब इसैबदी जगोई की थोरमसु पांगथोक सगे लोइनना हांगलेम सोनियाना इराबोट की सैथा सैरेंग अमसु पाथोक्तुना मियामदा तहनजगनी थौरम की मनुंग चन्ना तेंथागी हौरक्लिबा आर्टिस्ट कयागी अखन्नबा जगोई थौरम अमसु पांगथोकजगनी तेंथा खुंगंग असिदा सुंगलै लैत्रिबा इनौ नौबा पुवारी की मसक ओइहौरगदबा अमदी तुंगी मिरोलनसु सक छोनहौरगदबा लमयानबा हिजम इराबोट की मितम माइखुम हांगदोकपगी थौरम असिदा खाप्री इंडस्ट्रीज प्राइवेट लिमिटेड की चेयरमैन अमदी मैनेजिंग डायरेक्टर खांगेंबम प्रियोजितना अथोइबा मिथुंगलेन तमाइदो तेंथा की प्रेसिडेंट नावरेम नावसाना थौरम मपु अमदी इरमदम फाइनेंशियल सॉल्यूशन प्राइवेट लिमिटेड एंड MDF ग्रुप ऑफ कंपनी की CEO एंड चेयरमैन हुइद्रोम कुलचंद्रना अखन्नबा मिथुंगलेन ओइना सरुक यागनी लोइनना तेंथा खुंगंग असिदा पुवारी की मसक ओइहौरगदबा लमयानबा इराबोट असिगी मितम असिबु डोनेट तौबिरिबा
social and cultural activist Rakesh Naurim su thoidok hendokpa mithunglen ama oina saruk yagani asigumba lamyan ba irabot ki mitam maikhum hangdokpagi thoram masida iramdam irai kai sigi nungsijaraba iraisa pumnamakna saruk yabiyu amadi mapung phahanbiyu haiduna nolukna pauzela se piba lakseri horo horo ngasigi naharo langvan thada pokhiva langvan thada lamyan ba irabot ngasigi mirol sina amadi tungi mirol na khanghodraba yadraba aikhoigi tanglaba lusingba amani mahak kumjali singma sanipan marbudra taruki September ki saichat kuntrada bisung thong oinam lekai Imphal da taibang khongdarakhi apokpa apokpigi mingna hizam ibungohal sing amadi songtham senu thambal ngangbi debi kawi Rajkumari Khomdon Sana Devi ga yumbal lambi da khongdami nakhiba lamyan ba irabot saklon yamba maithong yamba iraipak iramdam masigi tanglaba lusingba amani loina silon sahita jagoi isai lela drama sana khotnaba rajniti da khongda batanatana iramdam Manipur asibu kannanaba hotnabada achauba thodang laukhiba revolutionary amagi wakhalon chenba luchingba amani mahakna kumjali singma samapan kungani thoida maitai sanu phongki kumjali singma samapan kuntrada Manipur Dramatic Union linkhatpada achauba thodang lauduna lamdam masida drama gi ihau sagatki kumjali singma samapan kuntraga marida Nikhil Manipuri Mahasabha linkhatpada natana lising samapan kuntraga mangada Manipuri Sahitya Parishad Imphal linkhatki miyam gi damak khanduna lising samapan kuntra mapan gi March ki saichat taraga mangada sadar panchayat ki pham phawba thadokki sahi simaktada thokhiba khutseng gi sak tangba thoklakpadagi lamdam masigi nupi kaya hawdoktuna nupi lali howse lamyan ba irabot na lusingki kumja lising amaga samapan marphuda irabot bu nupi landa lamjingki haibagi maralda phaduna jail da thamjinbiki jail da lairingai matamda jail gi bondi singbu otpi nei biba pizza pithaktaba miyoi bagi hak mat piraba kaya adugi mayokta iho ama sangsilakhi haibagi maralda irabot bu makha tana Bangladesh ki Sylhet Central Jail da lising amaga samapan ni phuma thoidagina lising amaga samapan ni phuhumdoi phawba amuk hanna thamjinki jail da lairingai manungda imagi puja lairik asi iki lising samapan ni phuhumdoi gi March saichat kunda irabot Sylhet Central Jail dagi thadurakhi adubu mahak Manipur da sanghandabadagi Kasar da lising samapan nimpuga humdoi dagina lising samapan nimpuga taruk phawba amuk leiki lising samapan nimpu humdoi da irabot Communist Party da yawki mahak lising samapan nimpuga tarukta Kasar da vote lepki kaki de Kasar da ki thorak laba matung lising samapan nimpuga nipan da irabot na Manipur da Communist Party linkhatki sahi asimaktada irabot na ulau kendra da vote lekhi vote kaki MLA oiki irabot ki punsi khongchatta khwaidagi maroiba namit ama hairagadi lising samapan nimpu nipan ki September kumathoi asini namit asibu ngasi su pungdong banggi ghotona natragana Manipur kanba namit hairagasu khangnari namit asidani Manipur bu mache tana thugaina bagi pandamda Urbanachal Pradesh himkhibagi mayokta MDU da phangkhiba mifam yauna bagi damakta yamlaba miyamna lamlairom dagi slogan kaya lauduna lakpada police na madubu thingna ba honabada nongmaina kahke tawbada soibadagi oshi naran babu shiki asigumba iho asibu luchingki haibagi damak irabot bu phanaba lengakna lauthokki namduna irabot mirot taki Manipur da laiba yadabadagi ising amaga samapan yankhaigi me thada Brahma da mahakki khongloi kharaga loinana underground taduna lotkhi kumja lising amaga samapan yankhai ma thoigi September 16 lamyan ba irabot Brahma gi tangbo khul ango singina singkhongda taifotna naduna
अरोइबा याहिप तानखी lamyan bairabo laikidre adubu ngasidi mahakna khunai sigidamakta lobiram liba thodang kaya sibudi kaungumdri longmi sinmi kaya bo mikap thulam kiba he loba thangol ladu maya thang thona isai sinanga sidi yakai rol oire lamdam si thangol ladu maya thang thona Kaubiragan Lagliba September gi saisat kungamathoi lisingani kungamathoi langban thanil numit ki nungthil pung ahum taba matamda miyam gi lusingba lamyan ba hizam irabot ki samaga kungamanga su mapok kumon thoram gi manung channa lamyan ba sikimitam ama maikhum hangdok sagadori Asigumba lamyan ba irabot ki mitam maikhum hangdok pagi thoram masida iramdam irai kai sigi nungsizaraba iraisa pumnamakna saruk yabiyo amadi mapung phahanbiyo haiduna nolukna paujela se piba lakseri paujen jariba tentha makha lekai youth development organization tamaido tentha khunjau imgamai ma panungsi